ꯑꯦꯜꯕꯤ ꯀꯅꯥꯝꯇ ꯍꯥꯏꯔꯣꯏ ꯂꯥꯏꯚ ꯊꯦꯡꯀ꯭ꯌꯨ ꯀꯅꯥꯝꯇ ꯍꯥꯏꯔꯣꯏ ꯀ ꯍꯥꯏꯔꯦꯅꯦ ꯑꯣꯏꯅ ꯍꯌꯦꯡꯉꯕꯥꯏꯗꯨꯅꯤꯅ ꯆꯥꯛ ꯆꯥꯔꯕꯣ ꯗꯁꯅ ꯇꯨ ꯌꯥꯎꯁꯜꯂꯨꯕꯗꯩ ꯁꯥꯕꯅ ꯂꯣꯏꯔꯦ ꯃꯇꯨꯡ ꯂꯥꯏꯛ ꯊꯦꯡꯀ꯭ꯌꯨ ꯆꯦ ꯆꯥꯛ ꯆꯦꯜꯕꯤ ꯊꯥꯗ꯭ꯔꯕꯣ ꯅꯃꯁꯦꯟꯖꯝ ꯀꯔꯤ ꯏꯟꯖꯥꯡ ꯆꯥꯒꯦ ꯆꯥꯛ ꯆꯥꯗꯦ ꯉꯁꯤ ꯎꯁꯥ ꯗꯁꯅꯥ ꯀꯩꯒꯤ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯕꯩ ꯆꯥꯛ ꯆꯥꯗ꯭ꯔꯤꯅꯣ ꯉꯁꯤꯅ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯕꯒ ꯂꯩꯕ꯭ꯔꯣ ꯆꯥꯛ ꯆꯥꯗ꯭ꯔꯤꯗꯣ ꯆꯥꯗꯅ ꯑꯩ ꯑꯌꯨꯛꯇ 10ꯗ ꯊꯥꯈ꯭ꯔꯦ ꯑꯣ ꯑꯩꯈꯣꯏꯅ ꯄꯨꯟꯅꯅꯦ ꯑꯝꯇꯪ ꯀꯩꯅꯣ ꯇꯧꯒꯗꯕꯅꯤ ꯃꯥꯟꯅꯅ ꯒ꯭ꯔꯨꯞꯁꯦ ꯍꯥꯏꯅꯒꯗꯕꯅꯤ ꯍꯥꯏꯗꯤ ꯃꯥꯏ ꯃꯥꯏ ꯄꯨꯡꯁꯤꯡꯗꯣ ꯃꯥꯟꯅꯅ ꯊꯥꯔꯣꯏꯗꯕꯅꯦꯕ ꯈꯪꯅꯕ ꯑꯩꯈꯣꯏꯒꯤꯗꯤꯅꯦ ꯄꯨꯡꯁꯤꯡꯗꯣ ꯍꯥꯏꯗꯣꯛꯅꯔ ꯊꯥꯒꯗꯕꯗꯨꯗꯤ ꯃꯌꯥꯝ ꯄꯨꯝꯅꯃꯛꯀꯤ ꯂꯥꯏꯐꯇꯣ ꯄꯨꯡꯁꯤꯡꯗꯣ ꯈꯦꯠꯅꯔꯗꯤ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛ ꯁꯞꯄꯣꯔꯠ ꯇꯧꯃꯤꯟꯅꯕ ꯉꯝꯃꯤꯅ ꯅꯨꯡꯉꯥꯏꯇ ꯅꯨꯡꯉꯥꯏꯔꯤꯕꯣ ꯎꯁꯥ ꯍꯥꯏꯅ ꯍꯪꯈ꯭ꯔꯦ ꯆꯦ ꯆꯥ ꯂꯥꯛꯑꯃꯤꯅ ꯃꯤꯅꯤꯠ 30-35ꯗꯪꯁꯨ ꯂꯩꯕꯤꯌꯣ ꯈꯪꯕ꯭ꯔꯥ ꯑꯩ ꯌꯥꯝ ꯍꯔꯥꯎꯔꯦ ꯅꯪ ꯉꯁꯤꯒꯤ ꯂꯥꯏꯚꯇ ꯖꯣꯏꯟ ꯇꯧꯕꯤꯔꯛꯄꯁꯦ ꯁ꯭ꯀꯨꯜ ꯂꯩꯔꯗꯤ 10ꯗꯒꯤ ꯁꯥꯔꯦꯗꯅ 3ꯗꯒꯤ ꯊꯥꯅꯤ ꯑꯣ ꯑꯩꯗꯤ ꯁ꯭ꯀꯨꯜ ꯂꯩꯔꯁꯨ ꯂꯩꯇ꯭ꯔꯁꯨ ꯗꯦꯜꯂꯤ ꯄꯨꯡ 3:30ꯗꯒꯤ 3:00-3:30ꯁꯦ ꯊꯥꯔꯒ ꯍꯦꯟꯅ ꯇꯥꯏꯃꯤꯡ ꯐꯤꯛꯁ ꯊꯝꯃꯕꯅꯤꯅ ꯑꯗꯣ ꯆꯦ ꯎꯁꯥꯅ ꯑꯗꯨꯝ ꯁꯪꯉꯗꯤꯅꯦ ꯑꯗꯨꯝ ꯗꯦꯜꯂꯤ ꯄꯨꯡ 3:00-3:30ꯁꯦ ꯂꯥꯛꯄꯤꯌꯨꯀꯣ ꯑꯩꯗꯤ ꯗꯁꯥ ꯃꯇꯝꯗ 3:00-3:30 ꯑꯗꯨꯝ ꯊꯥꯔꯅꯦꯕ ꯑꯩꯈꯣꯏ ꯃꯁꯦꯟ ꯄꯨꯟꯅ ꯆꯞ ꯃꯥꯟꯅ ꯁꯞꯄꯣꯔꯠ ꯇꯧꯃꯤꯟꯅꯗ꯭ꯔꯗꯤ ꯀꯃꯥꯏꯅ ꯀꯥ ꯉꯝꯒꯅꯤꯀꯣ ꯁꯅꯥ ꯁꯦꯟꯖꯝꯕ꯭ꯔꯣ ꯉꯔꯥꯡꯗꯒꯤ ꯍꯛꯆꯥꯡ ꯅꯨꯡꯉꯥꯏꯇꯦ ꯅꯨꯡꯗꯥꯡ ꯄꯨꯡ 10ꯗꯒꯤ ꯀꯔꯤ ꯑꯣꯏ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯗꯁꯅꯥ ꯂꯩꯅꯤ ꯀꯩ ꯏꯟꯖꯥꯡ ꯆꯥꯒꯤꯒꯦ ꯆꯦ ꯎꯁꯥ ꯆꯥꯒꯦ ꯎꯁꯥ ꯍꯥꯏꯅ ꯍꯪꯈ꯭ꯔꯦ ꯑꯩ ꯁꯒꯣꯜ ꯍꯋꯥꯏ ꯊꯣꯡꯉꯦ ꯁꯒꯣꯜ ꯍꯋꯥꯏꯗꯤ ꯍꯥꯎꯕꯅꯦꯕ ꯑꯩꯗꯤ ꯎꯇꯤ ꯆꯥꯁꯜꯂꯨꯗ ꯏꯁꯥꯁꯦ ꯂꯥꯝꯕꯅ ꯑꯗꯨꯝ ꯒ꯭ꯌꯥꯁ ꯀꯥꯟꯅꯅꯦ ꯄꯨꯛꯀꯁꯦ ꯊꯤꯟꯕꯅ ꯄꯨꯡ 3ꯗꯩ ꯄꯨꯡ 5ꯐꯥꯎ ꯊꯥꯒꯦ ꯍꯥꯏꯅ ꯇꯧꯔꯤꯅꯤ ꯑꯗꯨꯝ ꯎꯁꯥ ꯌꯥꯝꯃꯤ ꯄꯥꯝꯕ ꯍꯤꯟꯖꯥꯡ ꯎꯁꯥ ꯌꯥꯝꯅ ꯄꯥꯝꯕ ꯍꯤꯟꯖꯥꯡ ꯍꯥꯎꯕꯅꯤ ꯁꯒꯣꯜꯍꯋꯥꯏ ꯊꯣꯡꯕꯁꯤꯗꯤ ꯅꯪ ꯂꯥꯎꯅ ꯊꯣꯡꯉꯕ ꯅꯣꯡ ꯇꯥꯗ꯭ꯔ ꯆꯤꯡꯆꯥꯁꯤꯒꯗꯤ ꯑꯗꯨꯝ ꯅꯣꯡ ꯆꯨꯅ ꯂꯩꯕꯣ
ꯑꯗꯣ ꯅꯍꯥꯟꯈꯩ ꯄꯨꯡ 3ꯗ ꯊꯥꯔꯤ ꯃꯤꯒꯩꯁꯦ ꯃꯇꯝꯗꯨꯒꯤ ꯑꯣ ꯑꯩꯅꯅꯦ ꯄꯨꯡꯅꯦ 9ꯗ ꯊꯥꯒꯦꯅ ꯈꯜꯂꯝꯃꯦꯕ 9 ꯂꯥꯟꯅ ꯑꯃꯨꯛ ꯊꯥꯔꯝꯃꯦꯕ ꯏꯆꯥꯅꯨꯄꯤꯁꯤꯅ ꯅꯨꯡꯗꯥꯡ ꯊꯥꯕ ꯌꯥꯔꯣꯏꯗ꯭ꯔꯗꯤ ꯈꯪꯉꯦꯕ ꯈꯪꯕ꯭ꯔꯥ ꯃꯥ ꯂꯥꯏꯚ ꯊꯥꯅ ꯃꯃꯤꯠ ꯁꯣꯛꯀꯅꯤ ꯍꯥꯏ ꯃꯥꯕ ꯑꯩꯉꯣꯟꯗ ꯉꯥꯡꯕꯗꯣ ꯑꯉꯥꯡꯅꯤ ꯃꯥꯒꯤ ꯑꯐꯕ ꯋꯥꯗꯣ ꯑꯩꯅ ꯑꯃꯨꯛ ꯏꯟꯗ꯭ꯔꯒꯗꯤ ꯑꯩꯈꯣꯏꯅ ꯃꯣꯏ ꯕꯨꯖꯥꯕꯤꯗꯣ ꯂꯧꯔꯣꯏꯗꯅ ꯑꯗꯨꯅ ꯑꯩꯅ ꯃꯥꯏ ꯃꯃꯥꯡꯗ ꯑꯦꯜꯕꯤꯁꯦ ꯊꯥꯗꯦꯕ ꯃꯥ ꯇꯨꯏꯁꯟ ꯆꯠꯈ꯭ꯔꯒꯗ ꯊꯥꯔꯤꯕ ꯑꯗꯨꯅ ꯏꯁꯥ ꯑꯉꯥꯡ ꯀꯌꯥꯅꯣ ꯉꯁꯥꯏ ꯁ꯭ꯇꯥꯔ 2 ꯀꯥꯔꯕꯅꯤ ꯅꯨꯡꯗꯥꯡꯒꯤꯁꯨ ꯍꯥꯏꯅ ꯊꯣꯡꯉꯒ ꯍꯧꯖꯤꯛ ꯂꯣꯏꯅ ꯆꯥꯊꯣꯛꯈ꯭ꯔꯦ ꯅꯪ ꯏꯟꯁꯥꯡꯗꯤ ꯎꯇꯤ ꯆꯥꯅ ꯅꯨꯡꯉꯥꯏꯇꯦꯗ ꯑꯗꯨꯗꯤ ꯑꯦꯕꯤꯗ ꯀꯔꯤ ꯍꯥꯏꯅ ꯂꯩꯒꯦ ꯎꯁꯥ ꯑꯦꯁ ꯑꯦꯕꯤ ꯄꯥꯏꯗꯕ ꯑꯃ ꯑꯦꯕꯤꯒ ꯄꯥꯏꯔꯛꯑ ꯃꯥꯜꯂꯦꯅꯦ ꯁꯥꯂꯦꯝꯃꯥ ꯅꯨꯄꯤ 2 ꯅꯨꯄꯥ 1 ꯑꯉꯥꯡ 3 ꯂꯩꯗꯤ ꯈꯛꯇꯪ ꯑꯣꯏ ꯃꯥꯜꯂꯦ ꯈꯜꯂꯨꯔꯦ ꯃꯤ 4 ꯂꯩꯔꯤꯁꯦ ꯂꯥꯏꯛ ꯇꯧꯁꯟꯕꯤꯔꯝꯃꯣ ꯀꯃꯦꯟ ꯁꯠ 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 ꯇꯧꯈꯥꯏꯔꯁꯤ ꯋꯥꯔꯤ ꯁꯨꯊꯔꯁꯤ ꯁꯤꯡꯖꯨ ꯕꯣꯔꯥ ꯋꯥꯔꯤ ꯅꯩꯔꯁꯤ ꯁꯥꯂꯦꯝꯃꯥ ꯍꯥꯏꯅ ꯂꯩꯕꯅꯤ ꯑꯗꯨ ꯕꯣꯕꯤ ꯑꯩꯁꯨ ꯂꯥꯛꯑꯦ ꯊꯦꯡꯀ꯭ꯌꯨ ꯆꯦꯅꯨꯁꯀꯥ ꯂꯥꯏꯛ ꯇꯨꯡꯕ ꯅꯝꯃꯝꯃꯣ ꯆꯦꯅꯨꯁꯀꯥ ꯆꯦꯅꯨꯁꯀꯥꯁꯦ ꯃꯁꯛ ꯐꯖꯕꯤꯅꯤ ꯃꯁꯛ ꯐꯖꯕꯤ ꯃꯁꯛ ꯐꯖꯕꯤꯗꯨꯅ ꯃꯤ ꯑꯅꯨꯁꯀꯥ ꯀ꯭ꯋꯤꯟ ꯍꯥꯏꯅ ꯊꯝꯃꯤꯁꯤ ꯅꯠꯇ꯭ꯔꯣ ꯆꯦ ꯑꯅꯨꯁꯀꯥꯁꯦ ꯉꯥꯎꯔꯤꯅꯤ ꯑꯩꯗꯤ ꯍꯦꯟꯖꯝ ꯅꯨꯄꯤꯗꯣ ꯏꯅꯥꯎ ꯑꯣꯏꯒꯦ ꯅꯨꯄꯤꯗ ꯏꯃꯧ ꯑꯣꯏꯒꯦ ꯌꯥꯒꯗ꯭ꯔꯣ ꯁꯦꯁ ꯉꯥꯏꯁꯦ ꯅꯨꯄꯤꯗꯩ ꯐꯪꯅꯗꯧꯔꯦ ꯃꯩꯈꯨꯅꯤꯌꯦ ꯋꯦꯜꯀꯝ ꯍꯥꯏꯈ꯭ꯔꯦ ꯕꯣꯕꯤ ꯀꯩ ꯍꯥꯏꯒꯦ ꯆꯦꯔꯣꯕꯤ ꯂꯥꯏꯛ ꯇꯨꯡꯕ ꯅꯝꯁꯤꯜꯂꯝꯃꯨꯗꯅ ꯍꯥꯏ ꯀ꯭ꯋꯤꯟ ꯍꯥꯏꯈ꯭ꯔꯦ ꯔꯣꯕꯤ ꯇꯤꯡꯇꯣꯡ ꯃꯤ 3 ꯂꯥꯛꯑ ꯁꯨꯔꯦ ꯂꯥꯏꯛꯇꯣ ꯖꯔ ꯖꯔ ꯈꯨꯕꯤꯗꯣ ꯅꯝꯁꯤꯜꯂꯝꯃꯃꯤ ꯅꯥꯕ ꯅꯣꯏꯕꯣ ꯈꯨꯕꯤꯗꯣ ꯑꯝꯇ ꯅꯝꯁꯤꯜꯂꯝꯃꯃꯤ ꯁꯅꯥ ꯍꯧꯖꯤꯛ ꯐꯪꯅꯔꯦ ꯁꯅꯥ ꯑꯩꯒꯤ ꯂꯥꯏꯐꯇ ꯃꯥ ꯁꯨꯡꯐꯪ ꯐꯪꯅꯗꯣꯏꯅꯤ ꯃꯥꯒ ꯑꯩꯒ ꯂꯥꯏꯐꯇꯤ ꯁꯅꯥꯗꯤ ꯑꯦꯅꯤ ꯇꯥꯏꯝꯅꯤ ꯃꯥ ꯁꯞꯄꯣꯔꯠ ꯇꯧꯒꯅꯤ ꯃꯆꯟꯅꯨꯄꯤꯅꯦꯅ ꯈꯜꯂꯦꯕ ꯃꯣꯏꯁꯦ ꯃꯣꯏꯅ ꯑꯩꯈꯣꯏꯁꯦ ꯃꯆꯟꯅꯨꯄꯤ ꯑꯣꯔꯤꯖꯤꯅꯦꯜꯅꯦꯅ ꯈꯜꯂꯦꯕ ꯑꯗꯨꯅꯅꯤ ꯁꯅꯥ ꯍꯧꯖꯤꯛꯐꯥꯎ ꯐꯪꯅꯔꯦ ꯕꯣꯕꯤ ꯆꯥꯛ ꯆꯥꯔꯕꯣ ꯍꯥꯏꯈ꯭ꯔꯦ ꯅꯣꯏꯕꯨ ꯈꯨꯕꯤꯗꯣ ꯅꯝꯃꯝꯃꯃꯤ ꯅꯥꯕ ꯑꯣꯛꯂꯥꯕꯤ ꯅꯣꯏꯕꯨ ꯈꯨꯕꯤꯗꯣ ꯑꯝꯇ ꯅꯝꯃꯝꯃꯃꯤ ꯁꯅꯥ ꯁꯦꯟꯖꯝ ꯅꯪ ꯅꯨꯄꯤꯔꯣ ꯅꯨꯄꯥꯔꯣ ꯁꯅꯥꯁꯦ ꯅꯨꯄꯥ ꯈꯥꯏꯕꯣ ꯅꯨꯄꯤ ꯈꯥꯏꯕꯣꯅꯤ ꯆꯦ ꯅꯨꯁꯀꯥ ꯍꯥꯏ ꯃꯥꯏ ꯗꯤꯌꯔ ꯂꯦꯡꯕꯤꯔꯛꯑꯕꯣ ꯅꯣꯏꯅ ꯈꯨꯕꯤꯁꯦ ꯅꯝꯃꯝꯕꯁꯦ ꯇꯜꯂꯤꯁꯦ ꯀꯔꯤꯅꯣ ꯃꯤ ꯅꯀꯣꯛ ꯊꯨꯒꯥꯏꯔꯒꯦ ꯅꯣꯏ ꯆꯦ ꯔꯣꯕꯤꯁꯨ ꯆꯦ ꯅꯨꯁꯀꯥꯁꯨ ꯁꯔꯃꯥꯁꯨ ꯈꯨꯕꯤ ꯑꯝꯇ ꯅꯝꯗꯥꯃꯤ ꯑꯩ ꯏꯀꯥꯏꯖꯔꯦ ꯊꯣꯛꯂꯛ ꯀꯔꯤꯒꯤ ꯏꯀꯥꯏꯅꯣꯗ ꯁꯅꯥ ꯑꯩ ꯈꯔ ꯐꯥꯒꯤ ꯇꯧꯒꯜꯂꯤ ꯉꯔꯥꯡ ꯁꯪꯒꯤꯒꯤ ꯂꯥꯏꯐꯇ ꯌꯥꯎꯔꯝꯕꯅꯤ ꯅꯪ ꯁꯤꯕꯩ ꯋꯥꯔꯤꯅꯤꯅꯦ ꯑꯩꯅ ꯈꯤꯇꯪ ꯐꯥꯒꯤ ꯇꯧꯕꯗ ꯅꯪ ꯊꯣꯛꯂꯛꯑꯒꯦ ꯁꯪꯒꯤꯒꯤ ꯂꯥꯏꯐꯇ ꯅꯪ ꯌꯥꯎꯔꯝꯕꯗꯤ ꯁꯤꯕꯩ ꯋꯥꯅꯤ ꯅꯣꯛꯄ꯭ꯔꯥ ꯍꯥꯏꯕꯨ ꯑꯩꯈꯣꯏꯗꯤ ꯅꯣꯛꯅ ꯄꯨꯛ ꯅꯥꯔꯦ ꯅꯣꯏꯗꯤ ꯁꯤꯅꯔꯅꯤꯅꯦ ꯈꯤꯇꯪ ꯉꯥꯡꯕꯗ ꯄꯩꯔꯤꯗꯣ ꯍꯥꯏ ꯁꯔꯃ ꯍꯥꯏꯈꯔꯦ ꯊꯦꯡꯀ꯭ꯌꯨ ꯔꯣꯕꯤꯇꯥ ꯀꯤꯆꯟ 3 ꯂꯥꯏꯛ ꯗꯟ ꯊꯦꯡꯀ꯭ꯌꯨ ꯀ꯭ꯋꯤꯟ ꯑꯩ ꯂꯩꯕꯅꯤ ꯐꯖꯕ ꯂꯥꯏꯛ ꯗꯥꯟꯁ ꯁꯤꯒꯦꯔꯥ ꯁꯤꯔꯣꯏ ꯁꯤꯒꯗꯕ ꯃꯇꯝ ꯋꯥꯠꯂꯤ ꯏꯇꯦ ꯅꯪ ꯅꯨꯡꯉꯥꯏꯅ ꯍꯤꯡꯈꯤꯗꯪꯒꯤꯅꯤ ꯋꯥꯠꯂꯤ ꯅꯪ ꯅꯪꯗꯉꯩ ꯍꯥꯠꯂꯒꯦꯔ ꯑꯩꯉꯣꯟꯗ ꯊꯦꯡꯀ꯭ꯌꯨ ꯁꯤꯡꯔꯕꯣꯟꯒꯤ ꯅꯨꯄꯤ ꯑꯃ ꯁꯤꯕꯗꯣ ꯀꯃꯥꯏꯅꯅꯣ ꯈꯪꯕ꯭ꯔꯣ ꯍꯣꯏ ꯃꯥ ꯅꯨꯡꯉꯥꯏꯇꯦꯕꯣ ꯑꯗꯨꯗꯣ ꯃꯥ ꯂꯥꯏ ꯊꯣꯛꯑꯝꯃꯦ ꯑꯩꯈꯣꯏꯒꯤꯅꯦ ꯑꯗꯨꯝ ꯍꯧꯔꯦ ꯃꯥ ꯍꯤꯗꯥꯛ ꯆꯥꯁꯜꯂꯨꯖꯥꯅꯤ ꯈꯪꯕ꯭ꯔꯥ ꯑꯗꯨꯃꯥꯏꯅ ꯍꯥꯏꯐꯦꯠ ꯇꯥꯏ ꯑꯩꯈꯣꯏ ꯂꯥꯏ ꯊꯣꯛꯄꯁꯦ ꯑꯩꯈꯣꯏ ꯃꯊꯨꯟꯗ ꯂꯥꯏ ꯊꯣꯛꯄꯗꯣ ꯑꯗꯨꯗꯨꯅꯦꯕ ꯊꯤꯒꯨꯟꯗ ꯑꯩꯈꯣꯏꯗꯤ ꯈꯤꯇꯪ ꯑꯔꯨꯝ ꯍꯧꯔꯛꯄꯗ ꯑꯩꯈꯣꯏ ꯃꯥꯥꯏꯅ ꯍꯤꯗꯥꯛ ꯆꯥꯕ ꯀꯥꯟꯅꯗꯗꯤ ꯊꯤꯒꯨꯟꯗ ꯍꯦꯛꯇ ꯅꯝꯃꯦꯕ ꯑꯃꯗꯣ ꯈꯪꯕ꯭ꯔꯥ ꯑꯗꯨꯅꯤ ꯌꯥꯝ ꯐꯠꯇ꯭ꯔꯦ ꯑꯗꯨꯅ ꯑꯉꯥꯡꯁꯤꯡ ꯈꯤꯇꯪ ꯅꯥꯔꯛꯑꯁꯨꯅꯦ ꯍꯤꯗꯥꯛ ꯆꯥꯕꯒ ꯐꯠꯇ꯭ꯔꯤꯁꯤꯅꯦ ꯃꯊꯨꯟꯗ ꯍꯦꯛꯇ ꯅꯝꯕ ꯀꯥꯔꯣꯅ ꯑꯈꯥꯕꯤꯗꯣ ꯀꯩꯅꯣ ꯃꯅꯥꯗꯣ ꯁꯨꯒꯥꯏꯔ ꯍꯋꯥꯗꯒ ꯂꯁꯤꯡꯗꯒ ꯅꯝꯕ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯃꯥꯗꯤ ꯄꯣꯛꯈꯥꯏꯗꯣꯏꯅꯦꯕ ꯑꯗꯨꯅꯤ ꯌꯥꯝꯅ ꯂꯨꯏ ꯍꯥꯏꯁꯦ ꯑꯗꯨꯝ ꯍꯧꯅꯔꯒ ꯃꯤ ꯁꯤꯒꯗ ꯅꯣꯡꯃꯜꯂ ꯀꯣꯏꯆꯠ ꯆꯠꯂꯝꯃꯦ ꯈꯪꯕ꯭ꯔꯥ ꯅꯨꯡꯉꯥꯏꯇꯕꯅ ꯅꯨꯄꯤ ꯃꯆꯥꯗꯣ ꯀꯅꯥ ꯀꯔꯤ ꯇꯧꯕ ꯌꯥꯎꯔꯒꯦ
ꯗꯥ ꯁꯅꯥꯁꯦ ꯄꯩꯊꯣꯛ ꯄꯩꯁꯤꯟ ꯌꯥꯝ ꯇꯧꯔꯤ. ꯅꯪꯗ ꯃꯩꯇꯩ ꯁꯤꯜꯄꯥ ꯁꯤꯇꯤ ꯀꯩ ꯏꯟꯖꯥꯡ ꯆꯥꯒꯦ? ꯁꯤꯜꯄꯥ ꯁꯤꯇꯤ ꯀꯩ ꯀꯧꯒꯦ? ꯀꯅꯥꯅ ꯅꯃꯁꯛ ꯀꯨꯏ? ꯂꯥꯕ꯭ꯔꯣ? ꯑꯩꯗꯤ ꯑꯃꯣꯝꯕꯤꯅꯤ ꯈꯜꯂꯤ. ꯂꯥꯕꯅꯤ. ꯂꯥꯕ ꯑꯣꯏꯁꯨ ꯄꯨꯝꯅꯃꯛ ꯂꯥꯕꯅꯤ. ꯂꯥꯏꯛ ꯇꯧꯏꯗꯨꯗꯤ ꯇꯧꯗꯦ ꯍꯥꯏꯅꯣ? ꯇꯧꯔꯦ, ꯍꯧꯖꯤꯛ ꯇꯧꯔꯦ. ꯁꯅꯥ ꯁꯦꯟꯖꯝ ꯋꯦꯇꯤꯡ. ꯁꯤꯜꯄꯥ ꯁꯤꯇꯤ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯦ. ꯀꯅꯥꯅꯣ ꯁꯤꯜꯄꯥ ꯁꯤꯇꯤꯁꯦ? ꯍꯦꯟꯖꯝ, ꯖꯦꯟꯗ꯭ꯔꯦꯝ, ꯏꯔꯣꯟꯕ, ꯃꯣꯁꯣꯔꯤ ꯊꯣꯡꯕ, ꯏꯀꯥꯏꯊꯕꯤ ꯉꯧꯕ. ꯏꯀꯥꯏꯊꯕꯤ ꯉꯧꯕꯗꯤ ꯆꯥꯅꯤꯡꯉꯤ, ꯍꯥꯎꯅꯤꯍꯦ. ꯁꯂꯩꯃ ꯕ꯭ꯂꯣꯒ. ꯁꯤꯜꯄꯥ ꯁꯤꯇꯤꯒ ꯌꯥꯎꯕ꯭ꯔꯣ ꯁ꯭ꯋꯥꯏꯁꯦ? ꯀꯅꯥꯅꯣ ꯈꯪꯗꯦ ꯁꯤꯜꯄꯥ ꯁꯤꯇꯤꯁꯦ. ꯑꯥꯔꯖꯦ ꯃꯩꯇꯩ ꯕ꯭ꯂꯣꯒ ꯅꯨꯡꯉꯥꯏꯔꯤꯕꯣ? ꯗꯥ ꯑꯥꯔꯖꯦ ꯅꯨꯡꯉꯥꯏꯔꯤ. ꯊꯦꯡꯀ꯭ꯌꯨ ꯗꯥ ꯑꯥꯔꯖꯦ. ꯗꯥ ꯑꯥꯔꯖꯦ ꯑꯩꯒꯤ ꯂꯥꯏꯚ ꯄꯨꯡ 3 ꯅꯠꯇ꯭ꯔꯒ 3:30 ꯍꯧꯅꯤ. ꯅꯣꯏ ꯃꯌꯥꯝ ꯆꯪꯉꯛꯎꯀꯣ. 3:30 ꯁꯤꯌꯣꯔ ꯗꯦꯠꯂꯤ ꯍꯧꯗ꯭ꯔꯣꯕꯅꯤ. ꯔꯕꯤꯇꯥ ꯀꯤꯆꯟ. ꯆꯦ ꯎꯁꯥ ꯑꯩꯗꯤ ꯈꯪꯗꯦ. ꯎꯁꯥ ꯂꯩꯃ ꯕ꯭ꯂꯣꯒ. ꯑꯥꯔꯖꯦ ꯋꯦꯜꯀꯝ. ꯗꯥ ꯑꯥꯔꯖꯦ ꯀꯩ ꯏꯟꯖꯥꯡ ꯍꯥꯎꯈꯤꯒꯦ? ꯔꯕꯤꯇꯥ ꯀꯤꯆꯟ. ꯏꯇꯥꯎ ꯅꯨꯡꯉꯥꯏꯔꯤꯕꯣ? ꯁꯅꯥ ꯍꯦꯟꯖꯝ ꯋꯦꯇꯤꯡ. ꯅꯩꯊꯔꯦ ꯁꯤꯜꯄꯥ ꯁꯤꯇꯤꯗꯤ. ꯋꯥꯎ. Who is Shilpa Shetty? Shilpa Shetty कौन है? Sama sister blog RJ blog hi हाइग्रे रबिता किचन. दा सेंजम हाइन कौग्रे. ना सेंजम वैदिन नोइने खंगो एपंगबिसा. Yes. Kanano hayo. Ademite blog. ꯑꯗꯨ ꯅꯨꯡꯇꯤꯒꯤ ꯂꯥꯛꯄ ꯉꯝꯃꯣꯏꯕ ꯀꯔꯤ ꯄ꯭ꯔꯣꯒꯥꯝ ꯂꯩꯒꯦ ꯗꯥꯔꯁꯦ? ꯅꯪ ꯅꯨꯡꯇꯤꯒꯤ ꯂꯥꯛꯄ ꯉꯝꯃꯣꯏ ꯍꯥꯏꯁꯤꯕꯣ? ꯑꯝꯇ ꯈꯤꯇꯪ ꯁꯔꯃ ꯆꯥꯔꯥ ꯋꯥꯟꯕ ꯂꯣꯏꯔꯕꯣ? ꯑꯁꯥ ꯂꯩꯃꯕ꯭ꯔꯣ? ꯁꯤꯜꯄꯥ ꯁꯦꯇꯤꯗꯤ ꯍꯧꯖꯤꯛ ꯀꯟꯅ ꯍꯣꯇꯤ ꯑꯣꯏꯔꯤꯕꯅꯤ. ꯁꯔꯃ ꯔꯣꯕꯤ ꯂꯣꯏꯔꯦ ꯅꯪꯗꯤ. ꯑꯗꯨꯒ ꯏꯆꯦ ꯎꯁꯥ ꯍꯥꯏꯈ꯭ꯔꯦ. ꯁꯅꯥ ꯁꯟꯖꯗꯦ ꯍꯥꯏ ꯑꯔꯖꯦ. ꯎꯁꯥ ꯂꯩꯃꯕ꯭ꯔꯣ ꯅꯨꯡꯉꯥꯏꯔꯤꯕꯣ ꯑꯔꯖꯦ? ꯍꯧꯖꯤꯛ ꯁꯔꯃ ꯀꯔꯤ ꯆꯠꯀꯦ? ꯚꯤꯗꯤꯑꯣ ꯊꯥꯡꯒꯠꯂꯒ ꯀꯣꯃꯦꯟ ꯑꯣꯐ ꯑꯣꯏꯕꯁꯦ ꯑꯣꯟ ꯀꯃꯥꯏꯅ ꯇꯧꯒꯦ? ꯅꯣꯏ ꯃꯌꯥꯝ ꯈꯪꯕ? 5 ꯀꯣꯃꯦꯟ ꯇꯧꯕꯤꯔꯛꯑꯣ. ꯑꯍꯥꯎꯕ ꯉꯥꯛꯇꯅꯤ. ꯀꯩꯁꯥꯝꯒꯤ ꯄꯥꯔꯠꯅꯔꯗꯅꯤ ꯆꯪꯉꯛꯏꯁꯦ ꯉꯁꯤꯁꯤꯒ. ꯃꯣꯏ ꯇꯣꯉꯥꯟꯅ ꯒ꯭ꯔꯨꯞ ꯑꯃ ꯂꯩꯌꯦꯕ. ꯑꯩ ꯒ꯭ꯌꯥꯟ ꯇꯥꯔꯦ. ꯑꯩ ꯈꯪꯉꯦ, ꯄꯥꯎ ꯐꯪꯉꯦꯕ. ꯀꯩꯁꯥꯝꯒꯤ ꯒ꯭ꯔꯨꯞ ꯉꯥꯛꯇꯅꯤ ꯁꯤꯗ ꯆꯪꯉꯛꯏꯁꯤꯡꯁꯦ. ꯃꯣꯏ ꯉꯁꯤ ꯊꯥꯅꯗ꯭ꯔꯕꯅꯤꯅ ꯁꯤ ꯁꯥꯏꯒꯁꯤ ꯆꯪꯉꯛꯏꯁꯦ ꯎꯗ꯭ꯔꯣ? ꯑꯩꯗꯤ ꯉꯁꯤ ꯎꯇꯤ ꯆꯥꯁꯜꯂꯨꯕꯗꯩ ꯏꯁꯥꯒꯁꯦ ꯒꯦꯁ ꯀꯥꯅ ꯂꯩꯔꯦ. ꯁꯂꯩꯃ ꯀꯩꯁꯥꯝ ꯑꯦꯜꯕꯤ ꯇꯧꯗ ꯃꯥꯜꯂꯦ ꯉꯁꯤ. ꯑꯃꯤꯇꯥ ꯀꯤꯆꯟ. ꯗꯥ ꯍꯦꯟꯖꯝꯒꯤ ꯇꯣꯔꯀꯥꯔꯤ ꯍꯥꯏꯁꯦ. ꯁꯅꯥ ꯁꯦꯟꯖꯝ ꯋꯦꯇꯤꯡ. ꯁꯤꯜꯄꯥ ꯁꯦꯇꯤꯗꯤ ꯆꯥꯅꯗꯦ ꯍꯣꯇꯤꯅꯤ. ꯎꯁꯥ ꯑꯗꯒꯤ ꯍꯣꯇꯤꯅꯤ. ꯑꯥꯔꯖꯦ ꯃꯩꯇꯩ ꯕ꯭ꯂꯣꯒ. ꯁꯔꯃ ꯍꯥꯏꯈ꯭ꯔꯦ. ꯔꯕꯤꯇꯥ ꯀꯤꯆꯟ ꯇꯧꯗꯦ. ꯔꯕꯤꯇꯥ ꯀꯤꯆꯟ. ꯑꯥꯔꯖꯦ ꯅꯨꯡꯉꯥꯏꯔꯤꯕꯣ? ꯑꯥꯔꯖꯦ ꯃꯩꯇꯩ ꯕ꯭ꯂꯣꯒ. ꯏꯆꯦ ꯎꯁꯥ ꯅꯨꯡꯉꯥꯏꯔꯤ. ꯏꯆꯦꯒꯤ ꯃꯣꯔꯅꯤꯡꯗ ꯇꯧꯕ ꯑꯦꯜꯕꯤ ꯂꯥꯛꯄ ꯉꯝꯗꯦ. ꯑꯩꯈꯣꯏ ꯏꯄꯥꯗꯤ ꯉꯁꯤ. ꯀꯅꯥꯅ ꯑꯌꯨꯛꯇ ꯑꯦꯜꯕꯤ ꯇꯧꯒꯦ ꯉꯁꯤ? ꯑꯥꯔꯖꯦ ꯃꯩꯇꯩ. ꯏꯆꯦ ꯎꯁꯥ ꯅꯨꯡꯉꯥꯏꯔꯤ. ꯁꯅꯥ ꯁꯦꯟꯖꯝ ꯋꯦꯇꯤꯡ. ꯑꯁꯀꯦ ꯑꯃꯤ ꯈꯥꯏꯁꯦꯅ ꯔꯣꯕꯤ ꯁꯣꯔꯤꯇꯥ ꯏꯀꯨ ꯕꯥꯔꯣꯅꯥ. ꯍꯥꯟꯅ ꯃꯣꯇꯤ 666 ꯍꯥꯜꯂꯁꯤꯔ ꯀꯩꯅꯣ? ꯑꯥꯔꯖꯦ ꯃꯩꯇꯩ ꯕ꯭ꯂꯣꯒ. ꯁꯦꯟꯖꯝ ꯕ꯭ꯔꯥꯗꯔ ꯍꯥꯏ. ꯀꯁꯥꯔ ꯂꯤꯞ 6 ꯂꯥꯏꯛ. ꯃꯌꯥꯝ ꯀꯔꯤ ꯃꯊꯦꯜ ꯆꯥꯅꯒꯦ? ꯏꯁ ꯀꯁꯥꯔ ꯂꯥꯏꯐ ꯂꯥꯛꯏꯍꯦ. ꯀꯁꯥꯔ ꯂꯥꯏꯐꯁꯦ ꯀꯅꯥꯅ ꯍꯥꯟꯅꯗꯣꯏꯅꯣ ꯈꯪꯗꯦ. ꯆꯍꯤ ꯀꯌꯥꯅꯣ ꯀꯁꯥꯔ ꯂꯥꯏꯐꯀꯤ? ꯅꯪꯗꯤ ꯅꯝꯕꯔ ꯂꯩꯅꯕꯅꯤꯅ ꯑꯝꯇ ꯍꯥꯏꯈꯣꯗꯅ. ꯁꯪꯒꯤꯖꯥꯟ ꯂꯥꯏꯐꯁꯦ ꯃꯩ ꯀꯥꯒ ꯁꯦꯇꯤꯁꯦ ꯀꯥꯏꯈ꯭ꯔꯦ. ꯑꯁꯤꯅꯅꯤ. ꯃꯣꯏꯁꯦ ꯋꯥꯔꯤ ꯑꯃ ꯂꯩꯔꯝꯃꯤꯖꯥꯠꯅꯤ. ꯏꯇꯥꯎꯕꯤ ꯆꯥꯛꯀ ꯕꯥꯖꯤꯒ ꯆꯥꯏ. ꯏꯇꯥꯎꯕꯤꯗꯤ? ꯎꯔꯨꯔꯨ ꯂꯩꯕꯤ ꯈꯣꯏꯁꯦ ꯕꯣꯕꯤ. ꯑꯩꯉꯣꯟꯗꯗꯤ ꯂꯩꯗꯦ ꯍꯥꯏꯕꯅꯤ ꯅꯥꯕ ꯅꯪꯕꯣ. ꯑꯩꯉꯣꯟꯗꯗꯤ ꯂꯩꯗꯕ ꯀꯣꯔꯦꯔꯦꯕ. ꯀꯁꯥꯔ ꯂꯥꯏꯐ ꯅꯨꯡꯉꯥꯏꯔꯤꯕꯣ ꯅꯪꯕꯨ? ꯀꯁꯥꯔ ꯂꯥꯏꯐꯁꯦ ꯌꯥꯝ ꯐꯩ ꯍꯥꯏꯔꯤ. ꯑꯗꯨꯒꯤ ꯌꯥꯝꯅ ꯍꯦꯜꯞ ꯇꯧꯕꯤ ꯍꯥꯏꯔꯤ. ꯑꯁꯦ ꯃꯩꯇꯩ ꯕ꯭ꯂꯣꯒ. ꯁꯔꯃ 6 ꯑꯩꯁꯨ ꯂꯩꯔꯔꯦꯅꯦ. ꯗꯥ ꯑꯥꯔꯖꯦ ꯇꯧꯅꯨꯗ. ꯂꯩꯔꯔꯦꯒ ꯍꯥꯏꯔꯛꯈ꯭ꯔꯦ. ꯂꯩꯔꯦ ꯍꯥꯏꯕ ꯃꯤꯁꯤꯡꯁꯤꯅꯤ ꯄꯩꯁꯥ ꯁꯦꯡꯒꯥꯎ ꯂꯩꯔꯤꯁꯦ.
ꯀꯁꯥꯔ ꯂꯩ ꯑꯩ ꯍꯧꯖꯤꯛ ꯔꯨꯖꯤꯁꯨ ꯃꯄꯨꯅ ꯃꯣꯕꯥꯏꯜ ꯄꯥꯏꯕ ꯐꯪꯂꯛꯈ꯭ꯔꯗꯤ ꯉꯁꯤ ꯆꯔꯥ ꯍꯦꯜꯂꯦ ꯑꯩ ꯋꯥꯊꯤ ꯉꯥꯡꯉꯤ ꯔꯣꯕꯤꯇꯥ ꯀꯤꯆꯟ ꯏꯇꯥꯎ ꯖꯦꯟꯗ꯭ꯔꯦꯝ ꯏꯔꯣꯟꯕ ꯃꯣꯁꯣꯔꯤ ꯊꯣꯡꯕ ꯏꯀꯥꯏꯊꯕꯤ ꯕꯥꯖꯤ ꯃꯤꯗꯜꯖꯟ ꯑꯩ ꯂꯩꯀꯣ ꯂꯩꯌꯨ ꯁꯔꯃꯥ ꯁꯤꯁꯇꯔ ꯑꯥꯔꯖꯦ ꯗꯨꯅꯤ ꯁꯅꯥ ꯍꯦꯟꯖꯝ ꯋꯦꯇꯤꯡ ꯗ꯭ꯔꯣꯕꯤ ꯚꯤꯗꯤꯑꯣ ꯀꯣꯜ ꯖꯤꯀꯥ ꯌꯥꯝ ꯇꯧꯅꯔꯝꯃꯤꯅꯤꯗꯅ ꯁꯥꯟꯅꯔꯕ꯭ꯔꯣ ꯑꯗꯨꯅꯤ ꯑꯩꯁꯨ ꯌꯥꯝ ꯄꯥꯝꯖꯩ ꯁꯦꯇꯤꯗꯣ ꯑꯥꯔꯖꯦ ꯃꯩꯇꯩ ꯕꯣꯕꯤ ꯈꯔ ꯀꯟꯅ ꯍꯥꯏꯔꯧ ꯇꯥꯗꯦ ꯅꯪ ꯚꯣꯏꯁꯇꯣ ꯑꯣ ꯍꯥꯏꯒꯦ ꯇꯥꯗꯕ ꯑꯣꯏꯔꯦ ꯑꯁꯨꯛ ꯀꯟꯅ ꯃꯈꯣꯟꯁꯦ ꯀꯟꯂꯦ ꯀꯥꯏ ꯂꯩꯖꯩꯅꯦꯕ ꯗꯥ ꯑꯥꯔꯖꯦꯅ ꯇꯥꯔꯝꯗꯦ ꯑꯩꯁꯤꯕꯨ ꯏꯀꯥꯏꯗ꯭ꯔꯤꯕꯕ ꯑꯩꯕꯨ ꯀꯁꯥꯔ ꯂꯩ ꯅꯨꯡꯉꯥꯏꯔꯤ ꯃꯌꯥꯝꯗꯤ ꯅꯨꯡꯉꯥꯏꯅꯔꯤꯕꯣ ꯀꯣꯃꯦꯟꯒ ꯆꯞ ꯂꯥꯎꯅ ꯂꯦꯞꯈꯤꯕꯣ ꯀꯁꯥꯔ ꯂꯥꯏꯐꯁꯦ ꯑꯩꯈꯣꯏꯗꯤ ꯀꯣꯃꯦꯟ ꯏꯕꯁꯦ ꯁꯔ ꯌꯥꯡꯉꯤꯕꯣ ꯑꯗꯩ ꯁꯜꯃꯥ ꯁꯤꯁꯇꯔ ꯗꯤ ꯄꯤ ꯐꯖꯕ ꯑꯃ ꯊꯝꯈ꯭ꯔꯦ ꯃꯌꯥꯝ ꯍꯦꯔꯣꯏꯟꯗꯨꯅꯅꯤ ꯑꯁ ꯑꯣꯏꯃꯥ ꯑꯩ ꯁꯥꯕꯅ ꯂꯣꯏꯔꯦꯅꯦ ꯁꯤꯗ ꯀꯩꯅꯣ ꯎꯇꯤ ꯆꯥꯔꯨꯕꯗꯒꯤ ꯕꯣꯕꯤꯒꯤ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣ ꯀꯣꯃꯦꯟ ꯇꯧꯕ ꯌꯥꯗꯦ ꯂꯥꯏꯛ ꯇꯧꯔꯝꯕꯅꯤ ꯀꯃꯥꯏꯅ ꯌꯥꯗ꯭ꯔꯤꯅꯣ ꯈꯪꯗꯦꯅꯦ ꯗꯥ ꯑꯥꯔꯖꯦꯗꯣ ꯂꯧꯊꯣꯛꯄ ꯌꯥꯕ꯭ꯔꯣ ꯀꯣꯃꯦꯟꯗꯣ ꯁꯦꯝꯕ ꯌꯥꯕ꯭ꯔꯣ ꯑꯣꯟ ꯇꯧꯕ ꯊꯝꯕ ꯌꯥꯕ꯭ꯔꯕ ꯁꯔꯃꯥ ꯁꯤꯁꯇꯔ ꯑꯥꯔꯖꯦ ꯃꯥꯏꯛ ꯄꯥꯏꯁꯜꯂꯣ ꯇꯥꯔꯕ ꯍꯧꯖꯤꯛ ꯗꯥ ꯑꯥꯔꯖꯦ ꯔꯦꯜꯋꯦ ꯏꯁꯇꯦꯁꯟ ꯄꯨꯈꯝ ꯂꯩꯔꯒ ꯄꯩꯁꯥ ꯇꯥꯜꯂꯣ ꯄꯩꯁꯥ ꯋꯥꯔꯦ ꯇ꯭ꯔꯦꯟꯗ ꯑꯣꯏꯅ ꯀꯥꯔꯣ ꯗꯥ ꯁꯅꯥ ꯗꯥ ꯁꯅꯥ ꯅꯪ ꯇ꯭ꯔꯦꯟꯗ ꯑꯣꯏꯅ ꯀꯥꯔꯣ ꯅꯪꯗꯤ ꯁꯔꯃꯥ ꯀꯔꯤ ꯏꯟꯖꯥꯡ ꯆꯥꯒꯦ ꯉꯁꯤꯒꯤ ꯉꯁꯥꯏꯒꯤ ꯉꯥꯗꯨꯔꯣ ꯉꯁꯥꯏ ꯉꯥꯗꯨꯔꯣ ꯀꯥꯏꯅ ꯌꯥꯝ ꯈꯪꯅꯕꯩ ꯇꯥꯏꯞꯇ ꯕꯣꯕꯤ ꯃꯥꯏꯛ ꯄꯥꯏꯕꯤꯌꯨ ꯇꯥꯗ꯭ꯔꯅꯦ ꯅꯣꯏꯕꯣ ꯌꯥꯝ ꯀꯟꯅ ꯉꯥꯡꯉꯦ ꯇꯥꯗ꯭ꯔꯣ ꯕꯣꯕꯤ ꯁꯦꯝꯕ ꯌꯥꯕꯅꯤ ꯋꯥꯏ ꯇꯤ ꯏꯁꯇꯨꯗꯤꯑꯣꯗ ꯆꯪꯉꯒ ꯊꯦꯡꯀ꯭ꯌꯨ ꯆꯦ ꯎꯁꯥ ꯇꯥꯛꯄꯤꯔꯛꯄꯩꯗꯃꯛꯀꯣ ꯃꯪꯂꯦꯝꯕꯗ ꯍꯪꯒꯦ ꯃꯥ ꯈꯪꯒꯗ꯭ꯔꯥ ꯈꯪꯗꯦ ꯆꯦ ꯎꯁꯥ ꯅꯣꯏ ꯅꯝꯕꯔ ꯑꯃ ꯂꯩꯇ꯭ꯔꯦ ꯑꯩ ꯐꯣꯟ ꯇꯧꯕꯗ ꯏꯃꯦꯜꯁꯦ ꯁꯤꯟꯗꯣꯛ ꯁꯤꯟꯖꯤꯟ ꯇꯧꯕꯗ ꯅꯝꯕꯔ ꯂꯣꯏ ꯃꯥꯡꯉꯦꯕꯀꯣ ꯁꯔꯃꯥ ꯁꯤꯁꯇꯔ ꯕ꯭ꯂꯣꯁ ꯍꯋꯥꯏꯅꯤ ꯕꯣꯕꯤ ꯉꯥꯏꯍꯥꯛ ꯊꯣꯛꯀꯦ ꯕꯥꯏ ꯍꯣꯏ ꯆꯦ ꯎꯁꯥ ꯁꯪꯗꯗꯤ ꯉꯥꯏꯍꯥꯛ ꯊꯣꯛꯎ ꯀꯥꯏꯗꯦꯗ ꯑꯃꯨꯛ ꯑꯗꯨꯝ ꯆꯪꯉꯧ ꯂꯥꯁ ꯑꯩꯒꯤ ꯐꯣꯇꯣ ꯑꯃꯠꯇ ꯏꯗꯤꯠ ꯇꯧꯔꯒ ꯐꯖꯍꯜꯂꯒ ꯗꯤ ꯄꯤ ꯊꯝꯇꯩ ꯀꯩꯅꯣꯝ ꯏꯗꯤꯠ ꯇꯧ ꯀꯅꯥꯅꯣꯝ ꯏꯗꯤꯠ ꯇꯧꯕꯤꯌꯨ ꯂꯣꯏꯔꯦꯌꯦ ꯋꯥꯔꯤꯒꯗꯤ ꯑꯦꯛꯖꯥꯝ ꯐꯣꯇꯣ ꯏꯗꯤꯠ ꯇꯧꯗꯣꯏ ꯁꯔꯨꯛ ꯏꯁꯥꯒꯤ ꯅꯦꯆꯔꯦꯜ ꯊꯝꯕꯅ ꯐꯕꯅꯤ ꯃꯁꯛ ꯊꯤꯕ ꯐꯖꯕꯅ ꯏꯝꯄꯣꯔꯇꯦꯟ ꯅꯠꯇꯦꯅꯦ ꯀꯁꯔ ꯂꯥꯏꯐ ꯀꯁꯔ ꯂꯥꯏꯐ ꯀꯩ ꯏꯟꯖꯥꯡ ꯍꯥꯎꯒꯦ ꯁꯃꯥꯖ ꯕ꯭ꯂꯣꯛ ꯎꯁꯥ ꯅꯨꯡꯉꯥꯏꯔꯤꯕꯣ ꯃꯩꯇꯩ ꯕ꯭ꯂꯣꯛ ꯏꯇꯥꯎꯕꯤ ꯍꯥꯏꯅ ꯀꯧꯈ꯭ꯔꯦ ꯀꯅꯥꯗꯅꯣ ꯁꯅꯥ ꯁꯦꯟꯖꯝ ꯕꯥꯏ ꯑꯣꯏꯔꯦ ꯃꯌꯥꯝ ꯋꯥꯔꯤ ꯁꯥꯟꯅꯕꯤꯈꯣ ꯅꯨꯡꯉꯥꯏ ꯕꯥꯏ ꯆꯦ ꯎꯁꯥ ꯊꯣꯛꯈꯤꯕꯇ ꯉꯥꯏꯔꯤ ꯅꯪ ꯑꯃꯨꯛ ꯊꯣꯛꯑꯕ ꯋꯥꯔꯤꯒ ꯅꯕꯥꯅꯤ ꯋꯥꯔꯤꯒ ꯂꯩꯕ꯭ꯔꯥ ꯅꯣꯛꯅꯔꯛꯀꯗ꯭ꯔꯥ ꯍꯥꯏꯅ ꯊꯝꯗꯕꯅꯤ ꯑꯩꯒꯤꯗꯤ ꯀꯅꯥꯅꯕꯨ ꯅꯣꯛꯅꯗꯣꯏꯅꯣꯍꯦ ꯁꯩꯁꯥꯈꯣꯟ ꯍꯥꯏꯗꯣ ꯄꯦꯅꯥꯔ ꯀꯩꯅꯣ ꯈꯪꯗꯦꯀꯣ ꯃꯔꯣꯟꯒ ꯑꯩꯒꯤꯗꯨꯗ ꯁꯩꯁꯥꯈꯣꯟꯗꯣ ꯄꯥꯏꯔꯒ ꯐꯣꯇꯣ ꯑꯃ ꯅꯝꯈꯥꯏꯔꯨ ꯀꯩꯅꯣ ꯑꯣ ꯔꯣꯕꯤ ꯍꯥꯏꯅ ꯇꯧꯕꯔꯒ ꯆꯠꯂꯦ ꯇꯣꯡꯉꯀꯥꯟꯁꯤ ꯏꯁ ꯇꯣꯡꯉꯀꯥꯟꯁꯤꯅ ꯍꯥꯎꯕꯅꯤ ꯃꯨꯔꯤꯒ ꯍꯥꯞꯆꯤꯜꯂꯕ ꯏꯁ ꯃꯩꯈꯨꯅꯤ ꯑꯗꯨꯗ ꯕꯣꯕꯤ ꯀꯩ ꯏꯟꯖꯥꯡ ꯆꯥꯒꯦ ꯑꯩ ꯎꯇꯤꯅꯦ ꯉꯁꯥꯏ ꯏꯟꯖꯥꯡꯅꯤ ꯎꯇꯤꯅꯦ ꯕꯣꯔꯥꯅꯦ ꯄꯥꯄꯣꯔꯂꯨꯅꯦ ꯑꯗꯨꯅ ꯎꯇꯤ ꯆꯥꯔꯨꯕꯩ ꯒꯦꯁ ꯀꯥꯅ ꯄꯨꯛ ꯂꯦꯟꯖꯟ ꯁꯔꯃꯥꯅ ꯁꯛ ꯎꯠꯇ꯭ꯔꯤ ꯀꯩꯒꯤꯅꯣ ꯁꯛꯁꯦ ꯊꯤꯃꯟꯕꯁꯤꯒ ꯎꯠꯄ ꯏꯀꯥꯏꯔꯦ ꯇꯧꯔꯤꯅꯤꯅꯦ ꯃꯁꯛ ꯊꯤꯕꯁꯤꯒꯅꯦ ꯏꯀꯥꯏꯔꯕ ꯎꯠꯄ ꯇꯨꯝ ꯍꯧꯒꯠꯄꯇ ꯉꯥꯏꯔꯤ ꯉꯁꯥꯏ ꯁꯥꯟꯅꯤꯄꯨꯔꯗ ꯅꯠꯇ꯭ꯔꯣ ꯕꯣꯕꯤꯁꯦ ꯁꯥꯂꯤꯄꯨꯔꯗ ꯅꯠꯇꯦ ꯂꯃꯒ꯭ꯔꯥꯝꯗ ꯔꯥꯅꯤꯄꯨꯔ ꯅꯤꯉꯣꯟ ꯍꯥꯏꯕ
Army lover bro, Indian Army lover, thank you for coming in my life. Sarma Kasar life, hi haikre. Kasar lamagam kaida lamagam khunaubi. Sanggi kausalakpa ngamdraba Kasar life na. Sana meeting lai manba saksibu thi haine durbeti. Sukthi jibu kaida lai mangi sibu ai loire. Kisu gedaba fibamju fattaba sigabu. Kasar lamagamda ai toina lagli kanaida laino ai khangba jenge. Kanaida laino. Tale Birajin hoiga kayam thamne oima. Birajin ka khangna lami bore is lore he. Birajin lai dei jam thamna de. Handa bungla adi koiro o chango. As ondo ka Birajin ka kamai khangna ru jone. Sarma comment iro. Nang sam lâu ni hong. Alje mate vlogs bobi on ni hoi daraje wari later on da thami do di WhatsApp ta se hengalina ko alje mate vlog sarma kai nang chage kasale mi yam khangnai he lamra gamgi atai di kana khange haro yenge lamra gamji khun yam chawi amana khangna de ba ko Birajiti de khoi lekai ni macha nupi do khoi khun tha jai aina sema bibiri ni kasale mi yam khangnai he lamra sama lobiro he se laura nang sam lauraga nawana mulaga ai ngang sam lobi ni to khani ai di sigiroi wali hingada matam jam wali te naw nungai kini punchi je hogolokpata ngai ngasi mai he nungai tabana samana da sana je ngona sawningam mana mai kapam darom ni जिंदगी बदल गया जिंदगी कुछ नहीं बदल गया जिंदगी कुछ ही नहीं बदला ये आपके मन की बात है समाज सब लोग नुंगाई बोर चावना पीरी नोंना तानि पाम पोक्थोरा फाउ साइरा अखोइ जानि पागado पोखाइ गिदोइनि गइनो Kasala intham thada lagawgi isai taudrane aduda ai lagaw khoba yawi khangna ayya as khangna ramadi phangna ba ya bani ne natra kana khangna gela magamgi hayune arje meite blogs bobi amu volume tadrene kaigino hongdene mathona tadri yangoni darje aina natene Sarma do sabullo hayamaga mangra bakadai chakhare amukhak do kaino XRM aina naam do mathana tapu warangoni darje ai di mokon ho na ngangmane Anjir nang tap volume do pixel ne to kai gino uithaning na tawrei darje jam tadra bo Santa Bingo hi hello Itaubi thank you labo nang uire da udaba anusibi se nungai bo nang bo
Santabi comment like done. Thank you. Matip Santabi nungai kuire masin nupi ngasi mang faunarei. Santabi tapte amuk tapi amuk kalli remote kadai pirau hawangen. Mathanta tau yongani network na oiramba yai aina natiye nangsu. Kasar lai mangrabo. Ma'am, I new video ma upload taukhibani kuirabagi matungda ma'am because jenge Santabi. Kasar lai karan premjit kamalje taisu yang khangida laga program da yu ngauraga isai sakpada program loisinba mido aini khangaba. Oh, Kamaljit ka dudi angang ni he isai sakpada ntra. Karan dudi angang ni moi base lo kasar lip nang se. Oh nungairibo arje. Oh nungairibo arje. Sana ikoni phieng kaino ne baroi chabo jibo phieng dribo nang bua. Sana thoibi video so upload tawde kai targe ma juk loisale adunani. Sana thoibi nga pangdam changdam naruranu magi prithibi loirabani. Sana itawi call taru loira wari lai tarake. Biak to maya puna malong nare nang akwa ma sana mami chu lai biak lon mangamdre ai. Amal ama khakta ngai nang la hawra di phawa. Sana thoibi ngo NGC ama upload tawkhibani bro yengbiyu. Noina music hapaga tawride hona sukha tawkhiyu ne noibo. Sana sabo stum more ai oima. Nungaida chalo buka phengau tan bani he. Arje matebla bobi ni na tapo ngani da arje ai na te ko. Kasale ai jai janji manta phari ma angang ni he du de kho makha ni kho myam makha ni he ina jahi tare ni pan mo hale du de. Arje matebla Santabi ngani o aduna ne ai khalle makamalji da ka khangla hinandi angang oramba yae na. Oh. Santabi ngai Santabi ang thaba khara chinbra bro aduna ni bos ima changadi nungai ni bo view like ko on thamamoga chalo nusibi aduna na kariagene pesa khona ida penalen batamido lai tung pore tamira na trasum tamjaira kamai tawino Nasabo okay sanabi ka hai kharene yam nusi na mi phajam biri ne Santabi mayam ai janabi hanchina phigale muko hoi Nilima kai mangre laktre thapok jang kan ngira oma Santabi nusina tawini ko thagachari tawbi Santabi thank you kasarla Sala headphone yara hodu nungai o kadai lege kasar live nang huji Kamaljitu isai sakpura kanam tammi haibani ma Lakhipurom da lairaga asmai he jam chai he
ꯃꯤ ꯂꯣꯏꯅ ꯊꯣꯛꯅꯈ꯭ꯔ ꯃꯥꯜꯂꯦꯅꯦ ꯃꯤ ꯂꯩꯇ꯭ꯔꯗꯤ ꯁꯛ ꯎꯠꯄ ꯇꯜꯂꯦ ꯀꯁꯜꯂ ꯑꯩ ꯍꯧꯖꯤꯛ ꯑꯩꯅ ꯊꯧꯅꯕ ꯁ꯭ꯀꯦꯜꯗꯣ ꯌꯥꯗꯗꯅ ꯁꯦꯝꯃꯤ ꯇꯨꯀꯠꯆꯩꯌꯦ ꯋꯥꯊꯤ ꯉꯥꯡꯉꯤ ꯅꯠꯇꯦ ꯑꯩꯅ ꯍꯥꯏꯁꯦ ꯅꯪ ꯀꯩ ꯊꯕꯛ ꯇꯧꯒꯦ ꯍꯥꯏꯔꯤꯕ ꯅꯪ ꯁꯩꯁꯥꯈꯣꯟ ꯇꯝꯃꯦ ꯑꯗꯣ ꯀꯥꯏꯗ ꯇꯝꯃꯤꯅꯣ ꯁꯩꯁꯥꯈꯣꯟ ꯍꯥꯏꯁꯦ ꯄꯦꯅꯥ ꯂꯩꯔꯤꯔꯥ ꯀꯩꯅꯣ ꯍꯥꯏꯔꯛꯑꯣꯕ ꯑꯩ ꯃꯥꯂꯦꯝ ꯀꯣꯏꯖꯗ꯭ꯔꯤꯕꯅꯤꯅ ꯈꯪꯖꯗꯦꯕ ꯑꯗꯨꯗꯤ ꯕꯣꯕꯤ ꯃꯅꯨꯡꯅꯥꯏ ꯀꯩꯅꯣ ꯍꯥꯏꯕꯗꯨꯕꯣ ꯍꯣꯏ ꯗꯥꯔꯁꯦ ꯀꯩꯅꯣ ꯅꯪ ꯍꯥꯏꯕ ꯏꯁꯄꯦꯂꯤꯡ ꯂꯥꯟꯅ ꯇꯧꯔꯤꯔꯥ ꯀꯩꯅꯣꯝꯇ ꯌꯦꯡꯉꯨꯅꯦ ꯀꯁꯔ ꯂꯥꯏꯐ ꯂꯩꯔ ꯃꯆꯥꯅꯤꯅ ꯒꯥꯔꯤ ꯐꯥꯎ ꯊꯧꯕ ꯍꯩꯇꯦ ꯁꯥꯏꯀꯜ ꯑꯣꯏꯅ ꯊꯧꯖꯔꯤ ꯅꯣꯡꯅꯕꯤꯅꯨꯀꯣ ꯃꯌꯥꯝ ꯂꯩꯔꯦ ꯍꯥꯏꯅ ꯀꯁꯔ ꯂꯩꯔ ꯃꯆꯥꯅꯤꯅ ꯒꯥꯔꯤ ꯐꯥꯎ ꯊꯧꯕ ꯍꯩꯇꯦ ꯁꯥꯏꯀꯜ ꯑꯣꯏꯅ ꯊꯧꯖꯔꯤ ꯅꯣꯡꯅꯕꯤꯅꯨꯀꯣ ꯃꯌꯥꯝ ꯂꯩꯔꯦ ꯏꯜꯂꯨꯏꯔꯦ ꯁꯥꯏꯀꯜ ꯊꯧꯕꯕꯨ ꯂꯩꯅꯕ ꯏꯅꯥꯛ ꯈꯨꯟꯕ ꯑꯩ ꯂꯩꯕ꯭ꯔꯥ ꯋꯥꯊꯤ ꯉꯥꯡꯉꯤ ꯍꯧꯖꯤꯛ ꯃꯩꯇꯩꯂꯣꯟ ꯃꯤ ꯂꯩꯇꯦ ꯍꯥꯏꯕ ꯑꯣ ꯍꯣꯏꯅꯦ ꯑꯁꯤ ꯃꯃꯥꯡꯒꯤ ꯀꯣꯃꯦꯟꯁꯦ ꯑꯝꯇ ꯌꯦꯡꯉꯨ ꯗꯥꯔꯁꯦꯅ ꯀꯧꯕꯅꯦ ꯀꯣꯃꯦꯟꯁꯦ ꯆꯌꯦꯝ ꯑꯃꯣꯡ ꯈꯣꯡꯉꯩ ꯑꯔꯊ ꯂꯩ ꯑꯩꯈꯣꯏ ꯌꯦꯟ ꯅꯠꯇꯦ ꯃꯤꯒꯤ ꯌꯦꯟꯅꯤ ꯑꯩ ꯅꯨꯡꯁꯤꯗꯕꯅ ꯄꯥꯡꯒꯟ ꯈꯨꯂꯪ ꯑꯗꯨꯃꯥꯏꯅ ꯃꯌꯥꯡ ꯈꯨꯂꯪ ꯑꯗꯨꯃꯥꯏꯅ ꯌꯦꯟ ꯂꯣꯏꯗꯅ ꯑꯣ ꯑꯗꯨꯗꯤ ꯃꯩꯇꯩ ꯑꯁꯥꯃꯤꯁꯅꯤ ꯑꯩ ꯅꯣꯛꯄꯅ ꯁꯤꯅꯤ ꯑꯁꯥꯃꯤꯁꯅꯦ ꯑꯩꯅ ꯑꯇꯣꯞꯄ ꯂꯦꯡꯒ꯭ꯋꯦꯖꯇ ꯑꯇꯣꯞꯄ ꯃꯗ ꯈꯜꯂꯣꯏ ꯃꯣꯗꯨ ꯀꯣꯗꯣ ꯁꯥꯅꯤ ꯗꯣꯁꯥ ꯇꯥꯅꯤ ꯂꯣꯟ ꯈꯪꯗꯕ ꯍꯥꯏꯗꯤ ꯁꯤꯅꯤꯅꯦ ꯀꯆꯔ ꯕꯤꯀ꯭ꯔꯝ ꯍꯣꯏꯒꯤ ꯃꯅꯥꯛꯇꯔꯣ ꯑꯩꯈꯣꯏ ꯈ꯭ꯔꯤꯁꯇꯥꯟ ꯀꯝꯄꯥꯎꯟ ꯂꯩꯕꯗꯣ ꯈꯪꯕ꯭ꯔꯥ ꯈ꯭ꯔꯤꯁꯇꯥꯟ ꯆꯔꯆ ꯂꯩꯕꯗꯣ ꯃꯣꯏ ꯍꯦꯛ ꯃꯅꯥꯛꯇ ꯗꯁꯥꯅꯤꯍꯦ ꯕꯣꯕꯤ ꯂꯋꯥꯏꯒ ꯄꯥꯏꯈꯔꯦ ꯅꯠꯇꯦꯅꯦ ꯑꯩꯈꯣꯏꯅꯗꯤ ꯑꯁꯥꯃꯤꯁꯇꯣ ꯈꯪꯗꯕꯅꯤꯅ ꯃꯥꯅꯨ ꯅꯥꯏ ꯈꯣꯟꯊꯣꯛꯇꯣ ꯑꯇꯣꯞꯄꯔꯣꯝꯗ ꯆꯠꯂꯨꯔꯦꯕ ꯑꯩꯈꯣꯏꯅ ꯁꯤꯔꯝꯃꯣꯏꯗꯣꯔꯤꯕ ꯃꯁꯤꯕꯨ ꯈꯪꯉꯝꯗ꯭ꯔꯗꯤ ꯁꯥꯏꯍꯦ ꯌꯥꯝꯅ ꯃꯤꯗꯤ ꯑꯃꯨꯛ ꯀꯥꯞꯁꯤꯜꯂꯛꯏ ꯑꯃꯨꯛ ꯆꯣꯡꯊꯣꯛꯏ ꯗꯥꯔꯁꯦ ꯏꯅꯝꯃꯒ ꯑꯉꯥꯡꯒꯗꯤ ꯀꯩꯗꯧꯔꯤꯒꯦ ꯗꯥ ꯄꯤꯅꯣꯗ ꯋꯥꯔꯤ ꯁꯥꯟꯅꯕ ꯗꯥꯔꯁꯦꯅ ꯀꯨꯏꯔꯦꯅꯦ ꯄꯥꯎ ꯐꯥꯎꯕꯤꯗꯕ ꯗꯥꯔꯁꯦ ꯅꯪ ꯍꯥꯟꯅ ꯑꯩꯉꯣꯟꯗ ꯁꯞꯄꯣꯔꯠ ꯌꯥꯝ ꯇꯧꯕꯤꯔꯝꯕꯅꯤ ꯍꯧꯖꯤꯛꯇꯤ ꯇꯧꯕ ꯈꯔ ꯋꯥꯠꯄꯗꯧꯅ ꯇꯧꯏ ꯀꯩꯒꯤꯅꯣ ꯋꯥꯈꯜ ꯑꯣꯜꯂꯛꯄꯗꯧꯅ ꯇꯧꯏ ꯀꯩꯒꯤꯅꯣ ꯑꯗꯨ ꯇꯨꯝꯈ꯭ꯔꯗꯤꯅꯦ ꯍꯧꯒꯠꯅꯤꯡꯗꯕ ꯄꯦꯟꯗꯕ ꯑꯃ ꯀꯟꯅ ꯇꯧꯋꯤ ꯀꯩꯗꯧꯅꯣ ꯈꯪꯗꯦ ꯀꯁꯥꯔꯂꯥ ꯑꯩ ꯃꯄꯣꯜꯂꯥ ꯑꯩ ꯃꯣꯕꯥꯏꯜ ꯂꯧꯁꯤꯟꯈꯤꯒꯦ ꯐꯪꯉꯈ꯭ꯔꯗꯤ ꯃꯨꯟꯈ꯭ꯔꯅꯤ ꯍꯣꯏ ꯍꯣꯏ ꯂꯧꯁꯜꯂꯣ ꯂꯧꯁꯜꯂꯣ ꯀꯁꯥꯔꯂꯥ
ꯑꯃꯨꯛ ꯃꯝꯍꯜꯂꯒꯦ ꯑꯩꯁꯦ ꯗꯥꯔꯁꯦ ꯃꯥꯡꯂꯕ ꯑꯥꯔꯖꯦ ꯃꯩꯇꯩꯕꯨꯒꯤ ꯚꯥꯏ ꯑꯣꯏꯔꯒꯦ ꯀꯩꯒꯤꯅꯣ ꯗꯥꯔꯁꯦ ꯕꯤꯖꯤ ꯑꯣꯏꯔꯛꯑꯕꯅꯦ ꯑꯔꯕꯁꯤ ꯁꯃꯟꯆꯦ ꯑꯣꯕꯤ ꯀꯩ ꯍꯥꯏꯒꯦ ꯑꯔꯕꯁꯤ ꯀꯩ ꯏꯟꯖꯥꯡ ꯆꯥꯈꯤꯒꯦ ꯀꯩ ꯂꯥꯏꯛ ꯑꯣ ꯊꯦꯡꯀ꯭ꯌꯨ ꯉꯁꯥꯏ ꯃꯤ ꯃꯌꯥꯝ ꯂꯥꯛꯑꯝꯃꯦ ꯅꯪ ꯍꯧꯖꯤꯛꯇ ꯆꯪꯉꯛꯏꯁꯨ ꯐꯩ
ꯂꯨꯆꯤꯡꯉ ꯋꯥꯔꯤ ꯁꯥꯟꯅꯁꯤ ꯆꯠꯄ ꯑꯣꯏ ꯂꯥꯛꯑꯦ ꯑꯩ ꯉꯁꯥꯏ ꯑꯩꯅ ꯑꯣꯐ ꯇꯧꯒꯅꯨ ꯍꯥꯏꯔꯒ ꯅꯪ ꯑꯣꯐ ꯇꯧꯔꯝꯃꯤ ꯅꯠꯇ꯭ꯔꯅ ꯂꯩꯔꯝꯃꯨ ꯉꯥꯏꯈꯣ ꯁꯝ ꯈꯔ ꯐꯣꯏꯒꯦꯅ ꯍꯧꯖꯤꯛ ꯆꯪꯉꯤꯅꯦ ꯉꯁꯥꯏꯉꯩ ꯇꯨꯝ ꯂꯩꯔꯨꯏꯔꯕ ꯅꯪ ꯑꯩ ꯈꯪꯉꯦꯕ ꯅꯪ ꯉꯁꯥꯏꯗꯩ ꯇꯨꯝ ꯂꯩꯔꯝꯒꯅꯤ ꯍꯥꯏꯅ ꯑꯗꯨꯅ ꯎꯗꯕ ꯑꯣꯏꯔꯝꯒꯅꯦꯕ ꯀꯌꯥꯝ ꯀꯨꯏꯅ ꯊꯥꯔꯒꯦ ꯄꯨꯡ 3ꯗꯒꯤ ꯊꯥꯔꯛꯏꯅꯦ 3 ꯈꯛꯇꯪ ꯍꯦꯜꯂꯒ ꯑꯩ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤꯅꯦ ꯄꯨꯡ 3 3:30 ꯁꯨꯃꯥꯏꯅ ꯗꯦꯂꯤ ꯊꯥꯅꯦꯕ ꯁꯤ ꯁꯪꯉꯗꯤ ꯑꯗꯨꯝ ꯆꯪꯉꯧ ꯈꯪꯕ꯭ꯔꯥ 5 ꯐꯧꯗꯤ ꯑꯗꯨꯝ ꯊꯥꯅꯤ 6 ꯐꯧꯗꯤ ꯉꯝꯃꯣꯏ 5ꯗꯒꯤ ꯑꯃꯨꯛ ꯊꯕꯛ ꯂꯣꯏꯁꯤꯜꯂꯒ ꯂꯥꯏꯔꯤꯛꯁꯨ ꯊꯝꯃꯣꯏ ꯊꯥꯅ ꯇꯧꯕꯩ ꯕ꯭ꯂꯥꯎꯁ ꯂꯣꯏꯔꯦ ꯀꯣꯜꯂꯤꯛ ꯌꯥꯝꯗꯦ ꯏꯪꯊꯝꯊꯥ ꯆꯪꯉꯗꯤ ꯑꯃꯨꯛ ꯇꯥꯏꯃꯤꯡ ꯆꯦꯟꯖ ꯇꯧꯗ꯭ꯔꯕꯅꯤ ꯏꯁꯥꯁꯦ ꯅꯪꯅꯦ ꯑꯩ ꯁꯤꯃ ꯉꯁꯤꯁꯦ ꯊꯥꯔꯣꯏꯅ ꯈꯜꯂꯝꯃꯕꯅꯤ ꯇꯨꯝꯃꯤꯉꯩ ꯄꯦꯟꯗꯕ ꯏꯁꯥꯁꯦ ꯇꯨꯝꯃꯤꯉꯩ ꯄꯦꯟꯗꯕ ꯀꯩꯗꯧꯅꯣ ꯈꯪꯗꯦꯕꯣ ꯀꯨꯏꯔꯒꯦꯗ ꯄꯨꯡ 5 ꯐꯥꯎ ꯊꯥꯅꯤ ꯄꯨꯡ 3 ꯈꯔ ꯍꯦꯜꯂ ꯊꯥꯏꯅꯦꯕ ꯁꯤ ꯔꯣꯁꯤ ꯁꯣꯏꯕꯝ ꯂꯣꯏꯔꯦ ꯀꯣꯜꯂꯤꯛ ꯌꯥꯝꯗꯦ ꯑꯣ ꯑꯩ ꯉꯁꯤ ꯊꯕꯛ ꯐꯧꯗꯅꯤ ꯏꯁꯤꯡ ꯂꯥꯛꯑꯦ ꯑꯣ ꯍꯧꯖꯤꯛ ꯏꯁꯤꯡ ꯂꯥꯛꯑꯦ ꯍꯥꯏꯔꯣ ꯍꯧꯖꯤꯛ ꯑꯃꯨꯛ ꯊꯕꯛ ꯑꯃꯨꯛ ꯀꯠꯂꯛꯑꯕꯣ ꯍꯥꯏꯁꯦ ꯂꯥꯡꯕꯅ ꯁꯤꯗꯣꯔꯦ ꯑꯩꯗꯤ ꯍꯨꯃꯥꯏ ꯀꯥꯏ ꯆꯠꯈ꯭ꯔꯕ ꯈꯪꯗꯦꯕꯣ ꯃꯄꯥꯟ ꯊꯣꯛꯀꯦ ꯔꯨꯝꯁꯦ ꯁꯥꯕꯅ ꯃꯁꯤꯗꯤ ꯏꯆꯥꯅꯨꯄꯤꯅ ꯕꯤꯁꯀꯨꯠ ꯆꯥꯔꯝꯃꯒꯦ ꯐꯃꯨꯡꯁꯦ ꯁꯥꯕꯅ ꯉꯁꯤ ꯎꯇꯤ ꯆꯥꯁꯜꯂꯨꯔꯦꯕ ꯑꯗꯨꯅ ꯐꯖꯅ ꯁꯥꯏꯕꯣꯏ ꯑꯗꯨꯃꯥꯏꯅ ꯊꯕꯛ ꯐꯨꯜꯅꯤ ꯁꯤꯃꯨꯛ ꯂꯥꯛꯕꯁꯦ ꯍꯣꯏ ꯑꯣꯏꯔꯗꯤ ꯀꯩꯒꯤ ꯆꯪꯉꯣꯏꯗꯣꯏꯅꯣ ꯅꯪꯁꯨ ꯊꯥꯎꯅ ꯎꯠꯄꯁꯤꯅꯤ ꯅꯪꯁꯨ ꯋꯥꯆ ꯑꯋꯥꯔ ꯌꯥꯝꯅ ꯌꯥꯝꯃꯝꯃꯣꯏꯅꯦ ꯔꯣꯁꯤ ꯁꯣꯏꯕꯝ ꯑꯣꯟꯅꯤ ꯁꯔꯃꯥ ꯁꯤꯁꯇꯔꯐꯥꯎ ꯂꯩ ꯑꯩ ꯑꯣꯟ ꯇꯧꯅ ꯀꯅꯦꯛ ꯇꯧꯗꯕꯗꯨꯒ ꯃꯤ ꯁꯣ ꯇꯧꯗ꯭ꯔꯤ ꯑꯣꯏꯔꯝꯅꯤ ꯑꯩꯁꯨ ꯇꯧꯋꯤ ꯑꯃꯨꯛ ꯃꯤ 3 ꯀꯃꯦꯟ ꯇꯧꯔꯒ ꯃꯤ ꯑꯅꯤꯇꯪ ꯂꯧꯔꯦꯕ ꯑꯩꯒꯤ ꯅꯨꯡꯁꯤꯗꯩꯅ ꯍꯧꯔꯦꯕꯁꯨ ꯌꯨꯝꯗ ꯀꯣꯜ ꯂꯥꯛꯏꯁꯦ ꯃꯨꯕꯤ ꯀꯩ ꯍꯥꯏ ꯐꯩ ꯑꯣꯟꯅ ꯂꯩꯗꯧꯔ ꯃꯈꯩ ꯅꯪ ꯆꯥꯈꯤꯒꯦ ꯎꯇꯤ ꯊꯣꯡꯕ ꯃꯨꯕꯤ ꯉꯔꯥꯡ ꯀꯌꯥ ꯐꯪꯉꯤ ꯄꯨꯡ 2 ꯍꯦꯟꯅ ꯐꯪꯉꯤꯅꯦ বৌদি কিতা হয়েছে আমার বৌদিকে করে আমার নেটটা তার বিমার শুরু হয়ে গেছে ইলাজ করতে যাইব অন ꯁꯔꯃꯥꯁꯤ ꯆꯠꯂ ꯅꯨꯡꯗꯥꯡ ꯄꯨꯡ ꯀꯌꯥꯗꯩ ꯆꯥꯛ ꯊꯣꯡꯉꯦ ꯅꯪ ꯉꯝꯃꯤꯅꯦ ꯄꯨꯡ 6 ꯄꯨꯡ 9 ꯃꯊꯥꯏꯗꯣ ꯄꯨꯡ 5 ꯑꯃꯇꯪ ꯊꯥꯅꯤ 5ꯗꯒꯤ ꯏꯁꯤꯡ ꯍꯣꯜꯂꯅꯤ ꯂꯥꯏꯗꯨꯛ ꯊꯥꯎꯃꯩ ꯊꯥꯗꯣꯛꯑꯅꯤ ꯑꯗꯨꯒ ꯑꯩ ꯅꯪꯒꯤ ꯑꯦꯜꯕꯤ ꯑꯃ ꯐꯝꯃꯅꯤ 5 ꯃꯅꯨꯡꯗ ꯆꯥꯛ ꯊꯣꯡꯗꯣꯛꯎꯔꯅꯤ ꯑꯣꯏꯅꯦꯝꯕꯣ ꯑꯣꯏꯅꯦꯝꯕꯣ ꯍꯣꯏ ꯍꯟꯅꯨꯕꯤ ꯂꯩꯔꯝꯗꯦ ꯀꯥꯏ ꯆꯠꯈ꯭ꯔꯤꯖꯥꯠꯅꯣ ꯄꯨꯡ 5 ꯊꯥꯖꯔꯒꯦ ꯇꯧꯕꯁꯦ ꯌꯥꯔꯣꯏꯗꯣꯔꯤꯕ ꯅꯦꯠꯁꯤꯅ
ꯁꯔꯃꯥꯁꯤ ꯆꯔꯪ ꯌꯨꯝ ꯄꯥꯜꯂꯛꯏ ꯕꯦꯅꯥꯀꯥꯟꯅꯤꯗ ꯂꯛꯈꯤꯄꯣꯜꯗꯔ ꯑꯝꯇ ꯍꯥꯏꯔꯛꯑꯣ ꯌꯦꯡꯒꯦ ꯇꯥꯒꯦ ꯀꯔꯤ ꯍꯥꯏꯅ ꯕꯣꯕꯤ ꯗꯦꯠꯁꯦ ꯀꯔꯤꯅꯣ ꯕꯣꯕꯤ ꯗꯦꯠꯁꯦ ꯅꯦꯠꯁꯦ ꯃꯋꯥ ꯅꯥꯏꯅꯤꯡꯉꯦ ꯃꯋꯥ ꯅꯥꯏꯍꯟꯗ꯭ꯔꯣꯕ ꯑꯩꯅ ꯅꯪ ꯉꯁꯥꯏ ꯄꯤꯒꯤ ꯑꯦꯜꯕꯤꯗ ꯎꯔꯝꯃꯤꯅꯦ ꯃꯃꯤꯡꯗꯤ ꯐꯨꯜ ꯄꯜꯂꯛꯑꯔꯣꯏꯒꯦ ꯁꯔꯃ ꯑꯩ ꯍꯥꯏꯐꯦꯠ ꯌꯦꯡꯉꯝꯃꯦ ꯄꯤꯒꯤ ꯑꯦꯜꯕꯤꯗ ꯂꯩꯔꯝꯃꯦ ꯂꯣꯏꯁꯤꯡꯒꯤ ꯅꯨꯄꯤꯗꯣ ꯀꯃꯥꯏꯅ ꯑꯅꯦ ꯂꯥꯏꯀꯨꯞ ꯊꯣꯛꯑꯝꯃꯦꯌꯦ ꯃꯊꯤꯒꯣꯟꯗ ꯂꯥꯏꯀꯨꯞ ꯊꯣꯛꯄ ꯂꯩꯕꯅꯦꯕ ꯑꯗꯨꯝ ꯍꯧꯔꯛꯑꯗꯤꯅꯦ ꯍꯤꯗꯥꯛ ꯆꯥꯕꯅ ꯍꯟꯗ꯭ꯔꯗꯤꯅꯦ ꯑꯩꯈꯣꯏ ꯃꯥꯏꯅ ꯃꯊꯤꯒꯣꯟꯁꯦ ꯍꯦꯛꯇꯅꯦ ꯀꯩꯅꯣ ꯇꯧꯋꯦꯕ ꯀꯔꯣꯟ ꯑꯈꯥꯕꯤ ꯃꯅꯥꯁꯦ ꯁꯨꯔꯒ ꯍꯋꯥ ꯇꯧꯔꯒꯅꯦ ꯂꯁꯤꯡ ꯇꯧꯔ ꯅꯝꯁꯤꯜꯂꯦꯕ ꯑꯗꯨꯒꯅꯦ ꯃꯅꯨꯡꯁꯦ ꯐꯣꯡ 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 ꯁꯥꯅꯦ ꯄꯣꯛꯈꯥꯏꯔꯛꯄꯩ ꯃꯇꯝꯁꯦ ꯐꯣꯡ 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 ꯁꯥꯅ ꯈꯣꯡ ꯍꯥꯝꯅꯤꯡꯕꯅ ꯂꯣꯏꯔꯛꯀꯅꯦꯕ ꯈꯪꯉꯕ ꯑꯗꯨꯃꯥꯏꯅ ꯅꯤꯗꯨꯅꯤ ꯑꯔꯨꯝ ꯍꯧꯔ ꯃꯥꯅꯤꯅꯦ ꯑꯔꯨꯝ ꯍꯧꯔꯒ ꯃꯅꯨꯡꯗ ꯂꯥꯏꯀꯨꯞ ꯊꯣꯛꯄꯁꯦ ꯃꯣꯏꯗꯤ ꯈꯪꯗ꯭ꯔꯕꯖꯥꯠꯅꯤ ꯍꯤꯗꯥꯛ ꯆꯥꯔꯣꯏ ꯍꯥꯏꯕ꯭ꯔꯥ ꯀꯩꯅꯣꯝ ꯍꯥꯏꯅꯦ ꯅꯣꯡꯃ ꯃꯥꯡꯁꯦ ꯃꯥ ꯀꯣꯏꯆꯠ ꯆꯠꯂꯝꯃꯦ ꯍꯥꯏꯌꯦ ꯁꯤꯒꯗꯕ ꯅꯣꯡꯃ ꯃꯥꯡꯁꯦ ꯑꯗꯣ ꯃꯣꯏ ꯍꯤꯗꯥꯛ ꯆꯥꯁꯟꯕꯗꯣ ꯇꯧꯋꯤꯔꯥ ꯀꯩꯅꯣꯝ ꯇꯧꯔꯦ ꯍꯥꯏ ꯈꯪꯗꯦ ꯑꯩ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯦ ꯋꯥꯔꯤꯁꯦ ꯑꯗꯨꯒ ꯑꯩ ꯂꯩꯈꯤꯗ꯭ꯔꯦꯅꯦ ꯍꯥꯏꯌꯦꯕ ꯑꯁꯤꯅꯤ ꯑꯔꯨꯝ ꯍꯧꯔꯒ ꯖꯥꯝꯅ ꯂꯨꯏ ꯍꯥꯏꯗꯣ ꯅꯨꯡꯗ ꯑꯔꯨꯝ ꯍꯧꯔꯒ ꯃꯅꯨꯡꯗ ꯂꯥꯏꯀꯨꯞ ꯊꯣꯛꯄꯁꯦ ꯃꯤꯅ ꯈꯪꯗꯦꯕ ꯃꯅꯨꯡꯗ ꯂꯥꯏꯀꯨꯞ ꯊꯣꯛꯄ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯑꯊꯤꯕꯝꯁꯦ ꯊꯤꯒꯨꯟ ꯃꯅꯨꯡꯁꯦ ꯑꯁꯤꯒ ꯃꯔꯤꯛ ꯂꯥꯏꯀꯨꯞ ꯀꯧꯔꯛꯄ ꯊꯣꯛꯏꯗꯣ ꯑꯩꯈꯣꯏꯅ ꯎ ꯐꯪꯉꯣꯏ ꯀꯔꯤꯕ ꯐꯪꯉꯣꯏꯕ ꯀꯔꯤꯒꯨꯝꯕ ꯑꯔꯨꯝ ꯍꯧꯕ ꯅꯣꯡꯃ ꯅꯤꯅꯤꯁꯤ ꯍꯤꯗꯥꯛ ꯆꯥꯕꯗ ꯑꯉꯥꯡ ꯈꯪꯗꯦ ꯑꯩꯈꯣꯏꯅꯦ ꯑꯔꯨꯝ ꯍꯧꯕꯀꯅꯦ ꯍꯤꯗꯥꯛꯀ ꯄꯤꯖꯗꯦ ꯃꯊꯨꯟꯗ ꯍꯥꯟꯅ ꯅꯝꯃꯦ ꯑꯩ ꯏꯆꯥꯅꯨꯄꯤ ꯑꯗꯨꯅ ꯑꯉꯥꯡꯗ ꯁꯠ ꯅꯥꯔꯁꯨ ꯇꯤꯠ ꯇꯤꯠ ꯅꯁꯥ ꯅꯥꯔꯁꯨꯅꯦ ꯃꯊꯨꯟꯗ ꯍꯥꯟꯅ ꯅꯝꯃꯨ ꯀꯔꯣꯟ ꯑꯈꯥꯕꯤ ꯃꯅꯥꯗꯣ ꯁꯨꯒꯥꯏꯔꯒ ꯍꯋꯥ ꯂꯁꯤꯡ ꯇꯧꯔꯒ ꯅꯨꯡꯉꯥꯏꯇꯕꯅꯤꯀꯣ ꯕꯤꯠ ꯊꯥꯒꯠꯂꯛꯄꯗꯣ ꯐꯦꯁꯕꯨꯛꯇ ꯑꯩꯗꯤ ꯀꯞꯄꯗ ꯂꯣꯏꯕꯅꯤ ꯅꯨꯡꯉꯥꯏꯇꯕꯅ ꯄꯥꯝꯃꯨꯕꯅ ꯅꯨꯄꯤ ꯃꯆꯥꯗꯣ ꯑꯗꯨꯒ ꯑꯩꯈꯣꯏ ꯑꯃꯨꯛ ꯃꯁꯥ ꯌꯥꯝꯕ ꯁꯥꯏ ꯑꯣ ꯑꯗꯨꯅꯦ ꯃꯁꯥꯕꯨ ꯁꯥꯔꯕꯅꯦ ꯀꯔꯣꯟꯈꯥꯏ ꯃꯅꯥꯗꯣ ꯐꯖꯅ ꯀꯨꯞꯅ ꯁꯨꯒꯥꯏꯔꯣꯅꯦ ꯐꯥꯟ ꯑꯝꯗ ꯇꯣꯛ ꯇꯧꯔꯒ ꯑꯗꯨꯗꯒꯤ ꯂꯁꯤꯡꯗ ꯄꯥꯔꯞ ꯇꯧꯅ ꯂꯁꯤꯡꯗ ꯍꯥꯞꯄꯣꯅꯦ ꯍꯋꯥ ꯈꯤꯇꯪ ꯑꯃꯃꯝ ꯍꯥꯞꯄꯣ ꯑꯗꯨꯒꯅꯦ ꯈꯨꯗꯣꯝꯕꯤꯅ ꯅꯝꯁꯤꯟꯕꯔꯥ ꯃꯈꯩ ꯃꯔꯨꯅ ꯅꯝꯁꯤꯟꯕꯔꯥ ꯅꯝꯁꯤꯜꯂꯣ ꯑꯗꯨ ꯃꯥꯅꯦ ꯄꯣꯛ ꯆꯥꯛꯂꯛꯀꯅꯤ ꯑꯃꯗꯣ ꯄꯣꯛ ꯆꯥꯛꯅ ꯃꯈꯣꯡ ꯍꯥꯝꯅꯤꯡꯉꯦ ꯍꯥꯏꯔꯛꯀꯅꯦꯕ ꯑꯗꯨꯗꯤ ꯀꯥꯏꯔꯕꯅꯤ ꯈꯜꯂꯣ ꯑꯗꯨꯒꯅꯦ ꯃꯁꯥ ꯁꯥꯕ ꯍꯟꯊꯕꯅꯤ ꯑꯗꯨꯕꯨ ꯖꯥꯔꯗꯤ ꯃꯁꯥ ꯍꯦꯛꯇ ꯁꯥꯕꯅꯤ ꯕ꯭ꯂꯥꯎꯁ ꯀꯞꯄꯤꯅꯤ ꯑꯗꯨꯒ ꯈꯪꯗꯣꯔꯤꯅꯤ ꯅꯝꯃꯒꯅꯦ ꯃꯁꯥ ꯁꯥꯕ ꯍꯟꯊꯕꯅꯤ ꯅꯣꯡꯃꯒꯤ ꯅꯪ ꯕꯪꯕꯪ ꯁꯥꯔꯤ ꯑꯌꯨꯛꯇ ꯑꯃ ꯅꯝꯃꯣ ꯁꯟꯗꯥꯒꯤꯗꯣ ꯑꯃ ꯅꯝꯃꯣ ꯑꯗꯨꯒꯅꯦ ꯄꯣꯠꯇꯣꯅꯦ ꯄꯣꯛꯈꯥꯏꯔꯛꯀꯅꯦꯕ ꯃꯥꯁꯦ ꯐꯪꯕ ꯃꯅꯨꯡꯗ ꯅꯝꯁꯤꯜꯂꯒ ꯄꯣꯠꯁꯦ ꯃꯅꯨꯡꯗ ꯅꯝꯁꯤꯜꯂꯒ ꯐꯣꯡ ꯐꯣꯡ ꯁꯥꯟꯅꯅꯦ ꯄꯣꯛꯈꯥꯏꯔꯒꯅꯤ ꯃꯊꯟꯇ ꯄꯣꯛꯈꯥꯏꯔꯛꯀꯅꯤ ꯄꯣꯛꯈꯥꯏꯔ ꯃꯇꯝꯗ ꯕꯪ ꯕꯪ ꯁꯥꯅꯦꯕ ꯑꯗꯨꯒ ꯃꯥ ꯃꯈꯣꯡ ꯍꯥꯝꯗꯣꯏꯅꯦꯕ ꯃꯤ ꯃꯉꯥꯗꯤ ꯂꯩꯔꯦ ꯀꯃꯦꯟꯒ ꯇꯧꯔ ꯑꯩꯈꯣꯏ ꯏꯆꯥꯅꯨꯄꯤ ꯃꯤꯅ ꯇꯤꯟꯈꯥ ꯇꯩꯕ ꯍꯥꯏꯅ ꯅꯪꯒꯟꯗ ꯇꯤꯟꯈꯥꯒ ꯇꯩ ꯌꯥꯗꯦ ꯑꯣ ꯀꯩꯒꯤꯅꯣ ꯍꯥꯏꯗꯤꯅꯦ ꯑꯁꯨꯃꯥꯏꯅꯕꯨ ꯑꯔꯨꯝ ꯍꯧꯔꯗꯤ ꯆꯥꯎꯒꯟꯕꯅꯦꯕ ꯌꯥꯎꯔꯝꯃꯦ ꯐꯔꯦ ꯐꯔꯦ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯤ ꯑꯗꯨ ꯌꯥꯎꯕꯗꯨꯅꯤ ꯗꯦꯟꯖꯔ ꯑꯣꯏꯔꯤꯁꯦ ꯈꯪꯕ꯭ꯔꯥ ꯑꯗꯨꯅꯅꯦ ꯃꯥ ꯍꯤꯗꯥꯛꯇꯣ ꯍꯦꯛꯇ ꯊꯥꯕꯤꯍꯧꯕ ꯗꯥ ꯒꯣꯜꯗꯤꯟ ꯅꯪ ꯉꯁꯥꯏꯗꯩ ꯉꯥꯏꯔꯝꯃꯤꯅꯤ ꯊꯦꯡꯀ꯭ꯌꯨ ꯗꯥ ꯒꯣꯜꯗꯤꯟ ꯅꯪ ꯂꯥꯛꯄꯩꯗꯃꯛ ꯉꯁꯥꯏꯗꯩ ꯅꯪ ꯉꯥꯏꯔꯝꯃꯤꯅꯤ ꯁꯅꯥꯖꯕ ꯍꯤꯗꯥꯛꯄꯨ ꯃꯍꯤꯛꯁꯨ ꯇꯩꯌꯨ ꯍꯥꯏꯅꯦ ꯃꯁꯥ ꯁꯥꯔꯗꯤ ꯑꯍꯟꯁꯤꯡꯅ ꯍꯣꯏꯅꯦ ꯑꯗꯨꯅ ꯑꯇꯣꯞꯄ ꯑꯃꯅꯤꯅꯦ ꯑꯗꯨꯅ ꯀꯩꯅꯣꯗ ꯂꯦꯡꯕꯥꯟꯗ ꯇꯩꯗꯣꯏꯅꯤꯗꯅ ꯌꯥꯡꯂꯦꯟꯗ
ꯍꯖꯤꯔꯥ ꯁꯨꯔꯨꯕꯒꯤ ꯋꯥꯔꯗ ꯏꯁꯨꯁꯥ ꯏꯁ ꯍꯩꯇ꯭ꯔꯦ ꯌꯥꯝ ꯉꯥꯏꯔꯝꯒꯅꯤ ꯑꯗꯨꯅꯅꯤ ꯑꯣꯛꯄ ꯌꯥꯅꯤꯕꯣ ꯑꯃꯅ ꯑꯃ ꯆꯠꯄꯗ ꯅꯣꯏ ꯅꯦꯠꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦꯗ ꯑꯗꯨꯅꯤꯅꯦ ꯅꯦꯠꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦꯅꯦ ꯄꯨꯡ ꯃꯉꯥꯃꯛ ꯊꯥꯒꯦ ꯇꯧꯕ ꯌꯥꯔꯗꯣꯏꯕ ꯈꯪꯗꯦ 12 ꯂꯥꯏꯛ ꯗꯟ ꯊꯦꯡꯀ꯭ꯌꯨ ꯆꯦ ꯄ꯭ꯔꯦꯃꯤꯂꯥ ꯀꯩꯅꯣ ꯇꯧꯔꯤꯁꯦ ꯅꯦꯠꯁꯦ ꯅꯦꯠ ꯎꯔꯨꯔꯨ ꯄ꯭ꯔꯦꯃꯤꯂꯥ ꯁꯃꯥꯏ ꯊꯣꯛꯈ꯭ꯔꯕ ꯅꯦꯠ ꯆꯦ ꯄ꯭ꯔꯦꯃꯤꯂꯥꯁꯤꯕꯨ ꯆꯪꯉꯝꯃꯒ ꯕ꯭ꯂꯣꯛꯁ ꯀꯩ ꯅꯦꯠꯅꯣ ꯕꯣꯕꯤ